The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi, in which of the following regions rainfall occurs throughout the year? A. Equatorial, B. Mediterranean, C. Tropical, D. Subtropical. Makhada piriba mayam asidagi karamba mafamda chahi chuppa nong tabage. Ahanbada Equatorial, anisubada Mediterranean, ahum subada Tropical, mari subada Subtropical. Ngasigi anisuba wahang asidi, Mahatma Gandhi mostly wrote in A. Hindi, B. English, C. Gujarati, D. Urdu. Mahatma Gandhi na karamba londa yamna irambagi. Ahanbada Hindi, anisubada English, ahum subada Gujarati, mari subada Urdu. Ngasigi ahum suba wahang asidi, the first metal used by men was A. Iron, B. Copper, C. Aluminium, D. Gold. Myoibasingna ihan hana sinnakiba metal adu karambano? Ahanbada iron, anisubada copper, ahum subada aluminium, mari subada gold. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung nipan tab matamda thadokjarakani. Mamangi video da hangjakhiba wahang ahum. Ahanbada the Statue of Liberty was gifted to USA by A. Canada, B. France, C. Germany, D. Greece. Hairiba wahang asigi achumba paukhumna B. France ni. Ani suba wahang da Aravalli Range is situated in the A. Northwest region, B. Southwest region, C. Northeast region, D. Southeast region. Hairiba wahang asigi achumba paukhumna A. Northwest region ni. Ahum suba wahang da Bande Matram was first published in A. Anand Math, B. Vinay Patrika, C. Gitanjali, D. Nandini. Hairiba wahang asigi achumba paukhumna A. Anand Math ni. Ngasigi oinadi hairiba wahangsing asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.